ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯎꯔꯤꯡ ꯑꯃ ꯊꯨꯡꯉꯦꯕ ꯅꯪ ꯅꯍꯥꯟꯃꯨꯛꯀꯤ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯀꯥꯐꯩ ꯆꯦ ꯑꯗꯨꯝ ꯐꯈꯤꯕ꯭ꯔꯥ ꯑꯂꯤꯟꯅ ꯆꯦꯜꯂꯣꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯍꯧꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗꯅꯦ SS Beauty Iconic Studio ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯇꯥꯇꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯍꯧꯔꯛꯄꯩꯗꯁꯨ ꯄꯟꯖꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯁꯦꯂꯨꯟꯗꯨꯒꯤ ꯍꯧꯖꯤꯛ ꯑꯥꯏꯂꯥꯁ ꯑꯦꯛꯁꯇꯦꯟꯁꯟ ꯑꯃꯗꯤ ꯅꯦꯜ ꯑꯦꯛꯁꯇꯦꯟꯁꯟꯒꯤ ꯇ꯭ꯔꯦꯅꯤꯡ ꯍꯧꯖꯔꯒꯅꯤꯕꯀꯣ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 5ꯇꯒꯤ ꯇ꯭ꯔꯦꯅꯤꯡ ꯀ꯭ꯂꯥꯁ ꯍꯧꯖꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯕꯤꯕ ꯍꯥꯏꯕꯗꯤ ꯄꯥꯝꯕꯤꯕꯁꯤꯡꯅꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯌꯥꯎꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯕꯤꯔꯒꯗꯤ ꯍꯟꯗꯛꯀꯤ ꯃꯥꯔꯆꯀꯤ ꯗꯦꯠ 30 ꯍꯥꯏꯗꯤ ꯃꯥꯔꯆ ꯊꯥꯁꯤꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯔꯆ ꯊꯥꯁꯤꯃ ꯃꯇꯝ ꯂꯩꯖꯔꯤ ꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯍꯧ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡꯁꯦ ꯗꯦꯠ 5ꯇꯒꯤ ꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯐꯤꯁꯤꯅꯅꯦ ꯀꯌꯥꯅꯣ ꯍꯥꯏꯀꯥꯟꯗ ꯅꯦꯜꯁꯀ ꯑꯥꯏꯂꯥꯁꯀꯁꯦ 5K ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯦꯜꯁ खतंग तमजगे हारगना 5K ओइदुने दुगा आईलास को पुना हाइदि अनि पुना तमगे हारगना अनि दुगी पुना 10K ओइदुने बको यामना चाव ऑफर ने बको हाइदि सिगुम ऑफर से मतुंगदा पिरक्तबसु याय अदुना खुदोंग चाबसि मयाम लौबि हो अदुगा मयाम पाबिबसिंग आइसदा कांटेक्ट नंबर थोअनजरमगे बको इंटरेस्ट लेबे चिलिनाउसिंगना कांटेक्ट तौसनबिरागा कांटेक्ट तौबिरागा अकुपा मरोलदो पाव फाउनाबिरो मोइगी IG पेज सु अइना कना थोअनजरमगे बको IG दा दुम DM तौसलसु यारनी दुगा नंबर सिदा दुम कांटेक्ट तौसनबिरसु यारनी अदु ओइरदि वीडियो मखा तारसे मयाम हाय मयाम ngasina amuk ngahangi tatongi call prank to da layonda call prank to yam hai ko ado da layonda call prank tauge bako ado tawdure maram se mai video to da yauzage pesa khara pira aga pesa kya pira oge ga haidi koina ba du dang tang di uhana kum se bako video yauzage ai sa yam kakpa da ni pesa na lo ya bai tap ta tu han bu do ado mana sa yam pai ba sa du ni ko pai de ko sigi pai je bi ni ko ado pesa yam pai ba sa ga mai china ga ge ga hai bu do adana kitang kak na tauge bako myam video hawna ba tawra se wa yam na ga matam mang na ba ne ba ngai ni khale waiting bu lai re hello da yon oi ra ba ma ne ga kenom ta hai ge to ba yan hai bio ai da la yon ga text ka dum tau na ba ne ba kwa ado da la yon do text kum ba do partner reply tawrok ta ba number je ko ti thira ga lorok ne nong da number piu ha bu su han do message to sin tawraga chin taw ba taw da ba de khangre phazna response phangre ba kwa thabak jen bra aina ne da la yon da ne da la yon gi video to da ai su yaw za ge hai ge to ba ado message kum ba ho message kum tha ba gan da di ne adum phazna response taw da ba aina kai ne sa am ka e video yaw ge hai ge tawraga an taw ba ado how's gonna original mino hello how's gonna original mino ba how's gonna ga original mino haba ai mi ma ko toramba ga no gi pachagi to gi koi thanamba amta langa la ko no ko ndi chinna gi Ako lang. Ay ro. Naram thong da gine. Dale on je kay nam dai no. Ai salam ni. Salam da gya. Salam hai je pas hoi lai noi dura. Salam. Ta se ba bol maning to. Am nak na re da di. Hai am nak na re ba to. Video yaw ge ha ba je pe sha gum ba lo ga ro ka mai to na. Lo di ma ga ta lo. Ado ai di kam ta di hai ti acting gum ba di. Ta yi nga sa hi na ga. Ai kam hai te du sak sam thi ya si chow we ado ya ga dra. Ya ai ma du sa ki de to na ga to da mai yi mi acting ai di acting ne ba ko. Hai di thak ki ya to mu yi wan sa na ti ba. Am ja le ne le ga di chak ki mang ya phau lai sa pa da ti ba de acting ai hai di ta ba ka to dai ba. Nangi video da heroine kum badum yaw ba sa ba yaw dra ne ai yenge ba nangi video chitha da nangi subscriber ne ba ko ise al aina pamis nangi nupi ga yaw ba du da ne adum main or ba heroine ja idum oining ba adu di to da ji ka da di ya ro ya ji mai ya to ba hai di khang di ka ma hai da do ai ju ho ju hai da te ba
ꯁꯨꯝ ꯃꯌꯥꯝ ꯃꯈꯣꯏ ꯍꯩꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯩꯈꯣꯏꯗ ꯁꯨꯝ ꯑꯗꯩ ꯇꯧꯃꯤꯟꯅꯕ ꯏꯆꯟꯅꯨꯄꯤꯒꯩ ꯑꯩꯈꯣꯏ ꯏꯆꯟ ꯉꯥꯛꯇꯅꯦꯕ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯑꯗꯣ ꯗꯥꯂꯦꯟꯁꯨ ꯁꯛꯀꯁꯨ ꯐꯖꯗꯦ ꯑꯗꯨꯝ ꯍꯦꯔꯣ ꯑꯣꯏꯔꯤꯗꯨꯗꯤ ꯅꯠꯇꯦ ꯀꯔꯦꯛꯇꯔꯗꯨꯒꯤ ꯃꯦꯟ ꯄꯨꯈꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯗꯤ ꯁꯛ ꯐꯖꯕꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤꯗꯤ ꯀꯣꯃꯦꯗꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯦꯔꯣꯏꯟꯒꯨꯝꯕ ꯌꯥꯗꯣꯏꯔꯕ ꯌꯥꯕ ꯌꯦꯡ ꯇꯥꯔꯦꯗꯅ ꯈꯟꯈꯤꯗꯦ ꯍꯥꯏꯕꯗꯤ ꯑꯗꯣ ꯑꯁꯦꯡꯕꯩ ꯌꯥꯗꯤ ꯆꯧꯋꯦ ꯑꯗꯨ ꯑꯩꯅ ꯌꯥꯆꯧꯕꯁꯤꯒꯤꯅꯦ ꯌꯥꯁꯤꯕꯨꯗꯤ ꯍꯟꯗꯛ ꯇꯔꯥ ꯐꯥꯒꯦ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯇꯔꯥ ꯐꯥꯔꯒꯕꯨꯗꯤ ꯑꯃꯨꯛ ꯐꯖꯗꯣꯏꯅꯦꯕ ꯑꯩꯁꯦ ꯁꯛꯄꯨꯗꯤ ꯑꯗꯨꯝ ꯐꯖꯩꯌꯦꯕ ꯑꯗ ꯌꯥꯗꯤ ꯆꯧꯋꯦ ꯑꯗꯨ ꯀꯨꯆꯨ ꯈꯇꯪ ꯉꯨꯏꯌꯦ ꯑꯗꯨꯁꯨ ꯉꯧꯅꯕ ꯍꯤꯗꯥꯛ ꯀꯥꯞꯀꯦ ꯇꯧꯋꯦ ꯃꯣꯏ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯉꯧꯅꯕ ꯍꯤꯗꯥꯛ ꯀꯥꯞꯄꯗꯣ ꯀꯩ ꯑꯗꯨꯗꯣ ꯍꯣꯔꯃꯣ ꯍꯥꯏꯕ꯭ꯔꯥ ꯍꯣꯔꯃꯣꯟ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯁꯨ ꯀꯥꯞꯀꯦ ꯇꯧꯔꯤ ꯑꯗꯨ ꯀꯥꯞꯄ ꯂꯣꯏꯔꯀꯥꯟꯗꯗꯤ ꯑꯁꯦꯡꯕ ꯍꯦꯔꯣꯏꯟ ꯗꯥꯏꯔꯦꯛ ꯃꯥꯜꯂꯅꯤꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯅ ꯀꯥꯞꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯗꯥꯂꯦꯟꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯌꯥꯎꯔꯗꯕꯅꯤ ꯃꯊꯪꯗꯗꯤ ꯀꯥꯏꯅ ꯑꯩꯅ ꯁꯛꯀ ꯊꯤ ꯀꯥꯛꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯩꯁꯥ ꯈꯔ ꯄꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯒ ꯑꯩ ꯄꯩꯁꯥ ꯄꯤꯔꯒ ꯗꯥꯂꯦꯟꯗ ꯍꯦꯔꯣꯏꯟꯗꯤ ꯀꯨꯝꯃꯛꯀꯅꯤ ꯅꯣꯏ ꯍꯥꯏꯗꯤ ꯅꯣꯏꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤ ꯏꯃꯥꯟꯅꯕꯤꯒꯩꯅꯀꯣ ꯅꯪ ꯁꯛꯇꯨ ꯊꯤꯗꯣꯅ ꯌꯥꯏ ꯆꯧꯆꯧꯒꯩ ꯀꯃꯥꯏꯅ ꯂꯩꯔꯣꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯣ ꯃꯣꯏꯗꯤ ꯌꯥꯔꯛꯑꯣꯏ ꯃꯣꯏꯗꯤ ꯃꯁꯛ ꯐꯖꯗꯗꯤ ꯅꯨꯄꯤ ꯌꯥꯎꯍꯟꯕꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯀꯨꯝꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅ ꯄꯩꯁꯥ ꯄꯤꯔꯒ ꯀꯨꯝꯅꯤ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗꯨꯗ ꯑꯩꯁꯨ ꯌꯥꯎꯅꯤ ꯊꯥꯖꯗ꯭ꯔꯒ ꯑꯩꯅꯒ ꯁꯨꯃꯥꯏꯅꯒ ꯁꯛꯀ ꯊꯤꯒ ꯉꯥꯡꯉꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯒꯗꯤꯅꯦ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯗꯥꯏꯔꯣꯟꯒꯤ ꯆꯦꯅꯦꯜꯗꯨꯕꯨ ꯂꯩꯔꯛꯀꯦ ꯌꯦꯡꯉꯣ ꯑꯩꯅꯒ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯪ ꯆꯦꯅꯦꯜꯗꯨꯗꯤ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯁꯨꯝ ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯔꯒ ꯁꯞꯄꯣꯔꯠ ꯇꯧꯒꯦꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯕ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯉꯥꯛꯇꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯥꯅꯤ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯄꯩꯁꯥ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯁꯦꯟ ꯊꯨꯝ ꯄꯤꯔꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯟꯇꯤꯛꯅꯅ ꯊꯕꯛ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯕ ꯑꯗꯨ ꯅꯪꯅ ꯌꯥꯎꯒꯦꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯆꯦꯅꯦꯜ ꯍꯥꯡꯒꯦ ꯈꯣꯠꯂꯦ ꯅꯪꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯒꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯍꯥꯡꯕꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯝꯇ ꯂꯥꯛꯇꯧ ꯃꯥꯟꯗꯦ ꯁꯛ ꯊꯤꯕꯅꯤꯅ ꯑꯗꯨ ꯗꯥꯂꯥꯏꯌꯣ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩ ꯂꯩꯖꯔꯒꯦ ꯂꯨꯄꯥ ꯂꯥꯛ ꯀꯌꯥꯅꯣ ꯑꯩ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯑꯩꯈꯣꯏ ꯕꯥꯗ ꯍꯥꯏꯔꯒ ꯅꯪꯒꯤꯁꯨ ꯑꯗꯨꯝ ꯍꯥꯡꯉꯣ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯦꯕꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯍꯥꯡꯉꯒ ꯑꯃꯨꯛ ꯀꯅꯥꯝꯇ ꯌꯦꯡꯗ꯭ꯔꯗꯤ ꯑꯃꯨꯛ ꯏꯀꯥꯏ ꯍꯥꯏꯕ ꯑꯩꯗꯣ ꯑꯗꯨ ꯅꯪꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯕ ꯑꯃ ꯑꯩꯈꯣꯏꯗꯤ ꯀꯅꯥ ꯑꯩꯉꯣꯟꯗ ꯌꯥꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯕ 1 ꯃꯤꯂꯤꯌꯟ ꯌꯧꯕ ꯑꯃ ꯂꯩꯔꯦ ꯈꯜꯂꯣꯕ ꯅꯪꯅ ꯊꯥꯒꯠꯄꯗꯨ ꯅꯠꯇꯦ ꯃꯤꯅ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯩꯅ ꯗꯥꯂꯦꯟ ꯇꯥꯟꯅꯁꯦꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯍꯥꯏꯗꯤ ꯑꯗꯨ ꯌꯦꯡꯅꯤꯡꯅꯕꯅꯦ ꯗꯥꯂꯦꯟꯒ ꯇꯧꯔꯒ ꯅꯝꯃꯤꯟꯅꯁꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯣꯏꯒ ꯅꯝꯃꯗꯤ ꯑꯗꯨꯝ ꯌꯦꯡꯅꯤꯡꯅꯤꯕꯀꯣ ꯃꯤꯅ ꯑꯩ ꯊꯤꯔꯁꯨ ꯅꯪꯒꯤꯁꯦ ꯅꯪꯅ ꯍꯥꯡꯉꯁꯨ ꯑꯩꯈꯣꯏꯒꯤ ꯅꯝꯕꯗꯤ ꯌꯦꯡꯃꯤꯟꯅꯗꯤ ꯃꯤꯅ ꯌꯦꯡꯅꯤꯡꯗꯣꯏꯅꯤꯅ ꯅꯣꯏ ꯅꯪꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯕ ꯑꯣ ꯑꯗꯨ ꯗꯥꯂꯦꯟꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯍꯟꯅꯤ ꯍꯥꯏꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯍꯟꯗꯣꯏꯅꯣ ꯑꯗꯨꯝ ꯐꯣꯟ ꯐꯥꯎꯅꯔꯁꯤꯅꯦ ꯍꯥꯏꯗꯤ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯆꯧꯔꯤꯉꯩ ꯑꯗꯩ ꯁꯛ ꯊꯤꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯗꯣꯏꯔꯕ ꯑꯃꯨꯛ ꯎꯔꯀꯥꯟꯗ ꯁꯛ ꯊꯤꯅ ꯑꯃꯨꯛ ꯌꯥꯎꯍꯜꯂꯛꯇ꯭ꯔꯗꯤ ꯇꯟꯕ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯑꯩꯒꯤ ꯗꯥꯂꯦꯟ ꯑꯩꯒꯤ ꯏꯆꯦ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯃꯥꯗꯤ ꯃꯁꯛ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥ ꯄꯥꯏꯍꯜꯂꯒ ꯁꯥꯟꯅꯧ ꯑꯩꯗꯤ ꯁꯥꯊꯤ ꯂꯩꯍꯧꯗꯕꯁꯦ ꯑꯃꯨꯛ ꯇꯜꯂꯦ ꯍꯥꯏꯕ ꯅꯪꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯥꯡꯒꯦ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯆꯦꯒ ꯁꯨꯇꯤꯡ ꯂꯥꯛꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯄꯥꯏꯍꯜꯂꯛꯀꯦ ꯑꯗꯣ ꯄꯩꯁꯥ ꯀꯩ ꯆꯪꯕꯗꯨꯁꯨ ꯃꯉꯣꯟꯗ ꯍꯥꯏꯌꯣ ꯑꯩꯅ ꯄꯩꯁꯥ ꯑꯩꯉꯣꯟꯗꯗꯤ ꯄꯤꯅ ꯍꯥ ꯌꯨꯝꯒꯤꯅꯦ ꯇꯥꯕ꯭ꯔꯣ ꯌꯨꯝꯒꯤ ꯄꯩꯁꯥꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯗꯦꯕꯀꯣ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯄꯩꯁꯥꯒꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯁꯨ ꯑꯗꯨꯗꯨꯅꯅꯦ ꯑꯩꯗꯤ ꯄꯩꯁꯥꯗꯣ ꯄꯤꯗꯗꯤ ꯁꯨꯡꯌꯥ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯑꯁꯦꯡꯕ ꯌꯥꯝ ꯊꯤ ꯍꯥꯏꯕ ꯁꯛꯊꯤꯕꯤ ꯇꯝꯐꯥꯒꯤ ꯀꯃꯂꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯛꯑꯣꯕ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯍꯌꯦꯡ ꯌꯥꯒꯗ꯭ꯔꯥ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕ ꯐꯝꯕꯅꯦ ꯑꯗꯨꯗꯣ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯩ ꯀꯟꯅ ꯈꯟꯅꯔꯤꯕ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯅꯪ ꯁꯨꯝ ꯊꯕꯛ ꯇꯧꯕ ꯑꯗꯨꯝ ꯇꯍꯥ ꯁꯨꯝ ꯄꯥꯡꯉꯅꯣꯕ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯉꯥꯏꯉꯝꯗꯕ ꯑꯗꯨꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯄꯥꯏꯍꯜꯂꯛꯀꯦ ꯗꯥꯂꯦꯟ ꯆꯤꯆꯦ
Hao. Dahil mo kung kaya ka. Ay, sige na ako na yaw ko lang kasi. Masabi na sige. Ay, no po na si. No ka di ba? No ka na chim na ya di tumay. Ay, sa ka ay team pa thabi ni ko. Ay, sa nga ta. Hello? Hello? Oh, dala yon. Mani mani. အခွေနောက်ပြည်စတဲ့ကွန်မန်ပြောရပါမတို့အငိုတက်အဟင်းတော့မရကြကတော်လုံးဟန်ဒီအဖလန်ကွန်နီ YouTube တရားမီဒီတော့နေတာတမီအတော့ပချင်းနေကြတယ်လမ်းကတား Anh hai cái này tổng chí ông kia thì tôi chỉ biết chỉ có tôi nắm chế anh đi chung ngã thang cái mình cũng là lại cái nó nắm đây là mà tầm lại tôi cũng nắm nắm đi bà အာ tôi nắm số cái thằng nhà nào mà yêu mà nó có cái chơi anh đi bây giờ cái cái này နင်းငါမတားရလို့ဆိုတာအဲ့ဒါနဲ့ကျင်းလဲဆိုလဲဟန်စီနေစီလို့ထားတယ်နော်နားတယ်နော်တော့ငါလို့ကြာကစားကြားတယ်ဘယ်များတော့နေပလာကံဒူပီရဖြစ်တာပါရောဟိုအဲ့ဒါနဲ့ phải làm sao đi làm cũng khá đây đấy bà ပဆိုင်ရင်တင်မတော့ဖိုင်တော့ဝင်နေမှာပေါ့ပုတ်ခက်စားခနေပါမပုတ်တော့ခက်စားခနေပါပေါ့ Masa suka tea. Lagi masa tea bagi yang nabi, mama tu suka tak sak benda ba. Thôi, yan thale pasal hai benda. Tea mai apa tea mai ba koi je. Mama tu tu kita tahu bagi ko. Koi ni suka thua ko sem lohan ba loina han ba. Loina ki bagi ni adu mana tahu bagi je. Jadi ngam jadi ya ta bagi ma tahu yo masa sida khamna. Ta ko jik ne phone number ka dai do khang di mai ai phone number kan phone tahu. Ai ni lai ngi number thi ni lai ai na ha be ma chak ta ko mo ko loi mi gi ho tha ma ba ne ba. Ai ni do nang ki channel da na tradi ma si ya lo ye ta ko mo. Ai ni ya ro mi nang mi na ya ro ko loi kai je ko li hai ni ko ko na dum thie ma ba ne ba je. Adu ya je adu do da không để cho cái hai nó ví dụ của nhân nung ngày thì bảo gọi mà cô trong nung vào cái được quân chế bảo quả quân là cái anh cô đừng có gì đi con nó ăn hay không à tôi ai đi aku dùng được sẽ ăn trâu ấy bảo quả hay đi trâu mà đi na à đúng cà phê nó trộn lên và lúc với làm quần bông cùng bảo quả mà thôi mang ăn này không mà thôi mang ăn này bảo quả ai đã hay đi xong hay đi mai hoặc là xong hay đi hoặc hơn ngoài thuộc nó bên chỉ về làm được khấn được không à đâu thì na akwai yumda dum no ina kuma gi sin chabe ya hay à đâu cái này mà slay nói là hay đi video là mà cái này dùng phật giáo và dùng như chỗ coi được nhau ai ya chứ ai à hồi xem tao xem video đó cái này ở đâu này dùng phật giáo nhau như chỗ coi được trong nào là nhau quá à cái số cái gì được hay đi nếu mà đi mà sẽ harau cái đồ hồi trước này năng YouTube cái hồi à đâu này cái hồi trước này cái mà tao cũng có dùng được à tao có group tao sang uy bữa qua hay để mà uy cái này screenshot sẽ lâu nên chết tôi đã lại用chết mà đã lại à đâu đã lại sẽ cần nông tao rồi này ai gi nang namai do ka khoi che lu de ai pha de ge ngo ga he ba tham ba so ya hang no dum pha tho ko à đâu cái này không ra ngã cô ba ama namu cafe na ga chữ âm do mai da à đâu cái đấy tao cái đấy chứ uri nga oi pha cái nó chang pha rồi mà ai su pha gì thu cái cái thai gấp âm mình muốn da à đâu thì na à đâu đấy cái mà dễ tăng no bị tôi này mà đấy dễ không ra anh này nhưng mà sắp pha rồi mẹ ám này gì đi mà nông trong ngôi gì cây cái nó khốt cái nó hay này bạn ta anh ra tao ba ai koi na ba koi na su koi mu ja su à đâu nè anh này mà sắc chi đây coi nó khốt nó mà rồi coi nhá nhỉ nâng cả nang ni koi ta ga koi na bi ai sa jam pa ni wa ba hồi lấy trời anh này sao khơi bé mà sẽ học lối nơi về rồi nè lối nơi là cái hồi trong là hàng lối nơi rồi bố đi mai sao sẽ xem tốt bị là cái như dạng thằng nó khắc như hai bạn ma tam ka koi na sa lo de na su pa ma ka ni sa pa ta à đâu sáng anh tao rồi sẽ mà tầm ra quậy lối nơi bị rồi bố mai số môi số tiền hay đi năng lúc đi ăn hay mà tầm mà tiếng bằng vì với nó khơi số quả mi mà tiếng bằng mà sẽ dùng phi thì nó quả ai đi năng là số ai đi quậy nơi bị qua từ mà muốn dùng harau hơn giờ bữa
ꯑꯗꯨꯗꯨꯅ ꯅꯉꯣꯟꯗꯗꯤ ꯀꯣꯏꯅꯕ ꯁꯥꯔꯣꯏ ꯅꯣꯏ ꯍꯥꯏꯕꯅꯦ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯑꯗꯨꯝ ꯄꯥꯝꯃꯛꯀꯅꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯗꯤ ꯍꯥꯏꯔꯕ ꯃꯥꯒꯤꯅꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯅꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯇꯧꯕ ꯍꯥꯏꯕꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯃꯇꯝꯁꯦ ꯈꯤꯇꯪ ꯆꯠꯂꯦꯕ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤ ꯋꯥꯔꯤ ꯁꯥꯔꯒ ꯃꯤ ꯃꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯃꯇꯝꯁꯦ ꯂꯩꯇꯦꯕ ꯅꯪ ꯃꯤꯅꯨꯡꯁꯤ ꯆꯦꯗꯤ ꯑꯗꯨꯃꯛꯇꯤ ꯏꯅꯥꯎꯄꯤꯗꯣ ꯇꯉꯥꯏꯐꯗꯕ ꯍꯥꯏꯕꯅꯤ ꯁꯥꯎꯖꯜꯂꯛꯑꯒ ꯅꯪꯗꯣ ꯏꯁ ꯌꯥꯝ ꯀꯥꯏꯅ ꯅꯪꯗꯤ ꯅꯠꯇꯦꯍꯦ ꯀꯥꯞꯄ ꯅꯠꯇꯦ ꯑꯗꯨ ꯌꯥꯝ ꯀꯥꯞꯅꯕ ꯑꯣꯏꯔꯦ ꯅꯪꯗꯤ ꯀꯩꯅꯣ ꯇꯧꯋꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯂꯧ ꯍꯥꯏꯕ ꯅꯠꯇꯦ ꯏꯅꯥꯎꯕꯤꯁꯦ ꯑꯩꯈꯣꯏ ꯄꯩꯁꯥꯁꯨ ꯄꯥꯏꯗꯕ ꯅꯠꯇꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅ ꯅꯪꯅ ꯄꯩꯁꯥ ꯗꯣꯛꯇꯔꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯔꯣ ꯗꯣꯛꯇꯔ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯤꯅꯅꯦ ꯃꯥꯁꯦ ꯗꯣꯛꯇꯔꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯏ ꯋꯥꯈꯜꯁꯦ ꯄꯦꯟꯅꯕ ꯅꯪ ꯍꯥꯏꯐꯦꯠꯇꯪ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔ ꯂꯦꯂꯦꯟꯗ ꯄꯨꯔꯕꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯅꯪ ꯀꯨꯁꯤ ꯇꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯀꯥꯔ ꯃꯌꯥꯝ ꯂꯩ ꯑꯗꯒꯤ ꯑꯗꯨꯝ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯑꯗꯨꯝꯅꯦ ꯆꯦ ꯑꯩ ꯁꯤ ꯇꯧꯒꯦ ꯈꯣꯠꯀꯦ ꯑꯗꯨ ꯆꯠꯀꯦ ꯑꯗꯥ ꯆꯠꯀꯦ ꯑꯗꯨꯝ ꯌꯥ ꯑꯁ ꯑꯇꯥꯡꯕ ꯐꯃꯨꯡꯗ ꯑꯣꯟꯊꯕꯁꯦ ꯅꯥꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯅꯥꯔꯥꯌꯣꯟ ꯑꯩꯈꯣꯏ ꯅꯥꯎꯄꯤ ꯂꯥꯛꯑꯦ ꯑꯝꯇ ꯑꯩꯈꯣꯏ ꯅꯥꯎꯄꯤ ꯂꯥꯛꯑꯦ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯌꯥꯔꯕꯗꯩ ꯅꯥꯔꯥꯌꯣꯟ ꯌꯥꯈ꯭ꯔꯕꯅꯦ ꯌꯥꯈ꯭ꯔꯕꯅꯦ ꯌꯥꯔꯕꯣ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯣ ꯑꯩꯈꯣꯏ ꯆꯤꯆꯦꯗ ꯑꯩꯅ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦꯗ ꯑꯩꯈꯣꯏꯅꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯒꯤ ꯍꯥꯏꯈꯤꯕꯅꯦꯕꯀோ ꯑꯗꯣ ꯍꯥꯏꯔꯛꯄ꯭ꯔꯥ ꯏꯆꯦ ꯅꯪ ꯍꯥꯏꯈ꯭ꯔꯕ ꯍꯥꯏꯈ꯭ꯔꯕꯅꯦ ꯆꯠꯄꯩꯗ ꯍꯥꯏꯈ꯭ꯔꯕꯅꯦ ꯗꯥꯂꯥꯏ ꯇꯥꯕ꯭ꯔꯥ ꯍꯥꯏꯈ꯭ꯔꯦ ꯂꯩꯌꯣ ꯍꯥꯏꯔꯕ ꯑꯩꯈꯣꯏꯅ ꯗꯥꯂꯥꯏ ꯑꯩꯈꯣꯏꯗ ꯂꯩꯕ ꯌꯥꯔꯕꯣ ꯀꯣꯛ ꯈꯤꯇꯪ ꯆꯥꯛꯄ ꯁꯥꯎꯕ ꯌꯥꯝꯅ ꯈꯥꯏꯕ ꯇꯧꯁꯜꯂꯦ ꯅꯣꯏꯒꯤꯗꯤ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯕ ꯌꯥꯔꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯏꯆꯦ ꯈꯥꯏꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯠꯇꯦ ꯅꯣꯏꯗ ꯈꯥꯏꯕꯗ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯣꯏ ꯆꯨꯝꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕꯒꯤ ꯄꯥꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯠꯇꯅ ꯍꯣꯏ ꯌꯥꯔꯦꯁꯦ ꯂꯩꯕ ꯈꯨꯁꯥꯎꯗꯣ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤꯅꯤ ꯀꯥꯏꯅꯒ ꯂꯩꯕ ꯌꯥꯗ꯭ꯔꯁꯨ ꯐꯔꯦꯕ ꯑꯗꯣ ꯀꯣꯏꯕ ꯆꯠꯄꯒꯤꯗꯤ ꯍꯥꯏꯅꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯆꯦꯒ ꯑꯗꯨꯝꯕ ꯀꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤ ꯋꯥꯔꯤꯗ ꯕꯦꯁ ꯑꯣꯏꯅ ꯆꯠꯄꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯁꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯅ ꯅꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯪꯗꯤ ꯀꯩꯅꯣꯝ ꯇꯧꯋꯤꯅ ꯅꯪꯗꯤ ꯁꯣꯅꯣ ꯆꯨꯏꯅ ꯅꯪꯗꯤ ꯐꯖꯅ ꯆꯥꯛꯏꯅ ꯅꯪꯗꯤ ꯐꯖꯅ ꯉꯥꯎꯏꯅ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯕ ꯆꯠꯃꯤꯟꯅꯁꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯇꯒ ꯀꯣꯏꯕ ꯆꯠꯅꯤꯡꯗꯦ ꯅꯪꯒ ꯆꯠꯃꯤꯟꯅꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ BMW ꯁꯨ ꯂꯩ ꯃꯥꯔꯁꯤꯗꯤꯁ ꯀꯥꯔꯁꯨ ꯂꯩ ꯅꯪ ꯊꯧꯅꯤꯡꯕ ꯊꯧꯗꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯅꯣꯏꯅ ꯀꯥ ꯑꯇꯥꯡꯕ ꯂꯩꯔꯁꯨ ꯐꯅ ꯌꯨꯝ ꯐꯖꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯅꯥꯎꯄꯤꯅ ꯍꯥꯏꯁꯤ ꯌꯥꯎ ꯀꯩꯅꯣ ꯌꯥꯝ ꯀꯥꯏꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯥꯎꯄꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯗꯕ ꯍꯦꯛ ꯇꯧꯔꯛꯑꯕ ꯌꯦꯡꯉꯣ ꯆꯦ ꯄꯥꯕꯨꯡꯗ ꯍꯥꯏꯍꯟꯁꯦ ꯍꯥꯏꯒꯦ ꯆꯤꯆꯦ ꯍꯥꯏꯒꯦꯁꯦ ꯑꯣ ꯑꯩ ꯊꯝꯃꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯕꯩ ꯁꯥꯁꯤꯀꯣ ꯅꯥꯔꯥꯌꯣꯟ ꯉꯥꯏꯈꯣ ꯊꯝꯈ꯭ꯔꯦ ꯄꯥꯕꯨꯡ ꯆꯥꯎꯔ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯑꯗꯣ ꯍꯣꯏ ꯂꯩꯌꯣꯟ ꯇꯧꯗ ꯌꯥꯔꯣꯏꯕ ꯁꯥꯎꯕ ꯐꯣꯟꯁꯦ ꯈꯤꯇꯪ ꯀꯜꯂꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯪꯗꯤ ꯍꯧꯖꯤꯛꯇꯤꯅꯤ ꯍꯣꯏ ꯉꯁꯥꯏꯒꯤ ꯇꯞꯅꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯥꯎꯒꯠꯂꯣ ꯑꯩꯒꯤ ꯁꯤꯒꯤ ꯅꯪꯉꯣꯟꯗ ꯉꯁꯥꯏꯗꯩꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯅꯥꯎꯄꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯃꯀꯣꯛ ꯆꯥꯛꯑꯦ ꯈꯣꯠꯂꯦ ꯃꯌꯥꯝ ꯃꯥꯟꯅꯗꯦ ꯅꯪ ꯍꯥꯏꯔꯁꯨ ꯑꯗꯨ ꯅꯪꯅ ꯐꯣꯟꯒ ꯄꯠꯂꯒ ꯅꯣꯏ ꯀꯌꯥꯝ ꯆꯤꯟꯒꯦ ꯅꯣꯏ ꯊꯕꯛ ꯀꯌꯥꯝ ꯆꯤꯟꯒꯦ ꯑꯉꯥꯡꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯦ ꯅꯪ ꯀꯨꯁꯤꯒꯤ ꯃꯍꯩ ꯌꯥꯝ ꯀꯌꯥ ꯄꯤꯒꯦ ꯅꯪ ꯅꯣꯏ ꯀꯌꯥ ꯄꯤꯒꯦ ꯑꯗꯨ ꯍꯥꯏꯔꯣ ꯅꯪ ꯃꯈꯣꯟꯁꯦ ꯈꯤꯇꯪ ꯆꯔꯥꯡꯅꯕ ꯄꯥꯏꯌꯨ ꯄꯥꯏꯌꯨ ꯍꯜꯂꯣ ꯅꯪꯅ ꯌꯥꯝ ꯆꯥꯏꯗꯨꯅ ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯦ ꯀꯞ ꯂꯩꯈ꯭ꯔꯦ ꯇꯜꯂꯤ ꯅꯣꯏꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯑꯁꯦꯡꯕ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅ ꯊꯣꯛꯂꯛꯏ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯉꯥ ꯆꯤꯟꯕꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏ ꯃꯤꯅꯤꯠ 5-10 ꯀꯥꯏꯊꯣꯛꯑꯒ ꯑꯉꯥꯡꯁꯦ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯍꯥꯏꯗꯤ ꯌꯥꯝ ꯏꯀꯥꯏ ꯀꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨꯗꯤ ꯐꯖꯅꯁꯨ ꯑꯗ ꯌꯥꯝ ꯀꯥꯏꯗꯨꯅ ꯀꯩꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯅꯪ ꯅꯨꯄꯥ ꯉꯥꯛꯇ ꯁꯥꯟꯅꯕ꯭ꯔꯥ ꯅꯪꯒꯤ ꯅꯝꯕꯔꯗꯨꯗ ꯅꯨꯄꯤ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯥ ꯏꯁ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯗꯤ ꯑꯩ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯕꯣ ꯑꯗꯨ ꯀꯩ ꯍꯥꯏꯔꯒꯦꯕ ꯑꯩꯗꯣ ꯀꯅꯥꯝꯇꯒ ꯀꯣꯏꯕ ꯆꯠꯇꯦ ꯅꯨꯄꯥ ꯑꯝꯇꯅ ꯀꯣꯏꯕ ꯄꯨꯅꯤꯡꯗꯦ ꯑꯩ ꯁꯛꯊꯤꯕꯅꯤꯅ ꯑꯗꯣ ꯅꯪꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯑꯇꯥꯡꯕꯗꯣ ꯊꯧꯖꯧ ꯍꯥꯏꯕꯅꯤ ꯆꯤꯆꯦ ꯀꯩꯅꯣ ꯋꯥ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯁꯪꯉꯛꯀꯅꯨ ꯃꯤꯉꯣꯟꯗ ꯅꯪ BMW ꯊꯧꯖꯔꯕ ꯃꯔꯁꯤꯗꯤꯁ ꯀꯥꯔ ꯊꯧꯖꯔꯕ ꯔꯦꯟꯖ ꯔꯣꯚꯔ ꯊꯧꯖꯔꯕ ꯅꯪꯒꯤ ꯑꯣꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦ ꯊꯧ ꯍꯥꯏꯕ ꯀꯩꯅꯣ ꯅꯥꯀꯟꯗꯩ ꯉꯥꯎꯈꯠꯂꯛꯏꯗꯨꯅ ꯆꯠꯂꯣ ꯑꯁꯥꯏꯗꯅ ꯁꯛꯇ ꯌꯦꯡꯒꯦ ꯈꯣꯟꯖꯦꯜꯗꯣ ꯏꯆꯦꯁꯦ ꯇꯥꯅꯤꯡꯒꯦ ꯑꯉꯥꯎꯕ꯭ꯔꯥ ꯉꯥꯎꯔꯝꯅꯤ ꯂꯩꯔꯤꯁꯦ ꯉꯥꯎꯔꯝꯅꯤ ꯀꯅꯥꯅꯣ ꯁꯤꯗꯩꯁꯦ ꯑꯉꯥꯎꯕꯁꯦ ꯑꯉꯥꯎꯕ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯌꯥꯝ ꯆꯥꯏꯗꯨꯅ ꯆꯠꯂꯣ ꯑꯁꯥꯏꯗ
Nang ne sak. Noi lupa kya pige. Noi lupa kya pige. Khoi pa bung thai le han ge noi do. Noi si lai ma ga ma mi ni ne khoi se. Nang ram thang da ao. Khwai da ki building ma thon ma nga sa ba do khoi ki yum ne. Chang ngo kham bra da video na ba lak chaw khoi da ina khun ba gi sa ba gi. Khoi khoi da video na ba la. Im đi mình ra ba tí cả thôi, để cái thả đâu rồi. India bu kai no. India ji bu han jang lo. Im đi đi scooter đi mà. Scooter di kai no a khoi scooter u je dream ma ko pe di. Scooter ha je kai no je. Khang de. Scooter ha je kai no. Ya scooter lo to ni ne. Kai no to scooter do gari ni ha ye. Scooter ha je gari ha ra. Phôi lại rồi. Nang go wari yam chan ling man bro ibung wa. Yen yen na sak tu ga. Thằng đi mà tụi nó nhà tụi con ba nó thế này. Ka ru la ne ngam ma dia. Siam pak te na nang ina sak ku thi do ga da. Ji je da la chao rồi ni phe na thêm bi ha ba. Video thêm rồi ge. Video ta yaw han la lu ye do. Ai ka nam ta video yaw han. Ma na sa. Ne am nai si di. Ma ga do ne ai ma ga nam ni ha ba. Am ta ha ya ba. Ke sa da sa sai da. Ma ba ya ya ba. Đà Lạt Hoàn. Đà Lạt Hoàn. Cái này gặp hơi đã bắt khẩn cái đầu rồi nè, aku chỉ cho thao gần bên nhau nó cục sặc của nhảy. Mày à, Đà Lạt Hoàn thao của nhảy này mà quả, thao này vậy đây là con ba gồng đấy. Gue bang tau ye, nak kita ni nak bisut pun ada tahu gue bang tau. Itu kan. No ni. Ai suai je lah. Hello, Narayan. Narayan. Rồi tao em lại tập đâu à? Anh xoay cái bà thảo nó anh hồi dịch ngang cái bên đó anh nè năng cái video giáo hơi lời đó nó anh bắt khẩn mình bởi vì xong anh phải sao sao cái bà không ra à đúng cái anh nó thảo cái nhà khôi chế nó cái tập thay bị cái dry mà nó sang cận này khôi chế mà cũng sạc bên đó là mà nó nữa quả ngay của à đúng thảo rồi nó bao quả à đúng năng cái video đó trong ngàn năm sai nó hay rồi heroin là nó trôi vào hơn thì sẽ gì à? Ra mà? Dạ. Cái đó mới sorry cái nó, dạ gì đi? Cô. Mà, anh nói anh thu bây giờ ông nhìn hả? Anh thu đủ cái này là sao? Anh nói cái thằng cỡ đôi đó anh đi gặp hay là rồi ra bắt khẩn này bà? Cái nó hai cái đồng nó cào rồi. Cái hả vậy? Aku 제는 선호주네. aku 제도 선호주네. aku 제도 선호주네 나랑 사오는 거야. aku 제는 난 밤에 할 거. 맞지? ha. Chứ nó kịch nữa, nó đánh tôi hả? Cho cái chậu nó. À khơi chạy đá lên, à khơi đá là khơi chạy được xuyên ngang còn nó mà sao chứ mà này nó chi bên trong đây. Anh đâu ai đi? Anh đá lên anh ta bả. Anh đi lại bật tụ riêng mà thôi nghe bạn năng hàng một kia nó to kịp đồ cả khơi chạy đông phăng kịp bả. Lên là chết rồi. Lên là chết là gì rồi rồi. Ôi người phải đâu lên chết là gì? Đã lại anh đi mua nát. Ai khang mà sao cơ? Anh mua đi này. Anh không mua sai được kìa. Khang đi mà. Con đang đi xuống plane mà là con đang đi khang tập plane đâu có mà là con. À mà đi plane malam dah bra. Malam dia. Aduh nang Mercedes car holding dia mana bro. Gimana nih lo? Ayo saya ini pakai tahu Nabi à? Ayo saya ini pakai tahu ini pakai tahu ini kayak ini kan dia. Aku nak pergi pam coba. Cây bà. Apa sih nama mau harga pak? Cây hay là anh nổi, cây hay là cái nổi? Nanti dah kayak tahu kayak mana?
ꯉꯁꯥꯏ ꯊꯤ ꯉꯥꯡꯕꯗꯣ ꯐꯖꯅ ꯉꯥꯡꯈ꯭ꯔꯦꯕ ꯌꯥꯔꯦ ꯊꯤꯅ ꯉꯥꯡꯕꯗꯨꯗꯤ ꯄꯦꯟꯖꯔꯦ ꯅꯠꯇꯦꯕ ꯅꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯗꯥꯏꯔꯦꯛ ꯌꯥꯝ ꯁꯥꯎꯒꯜꯂꯤ나 ꯑꯗꯨꯗ ꯑꯩ ꯁꯨꯝ ꯀꯣꯜ ꯇꯧꯕ ꯅꯨꯄꯤꯅ ꯀꯣꯜ ꯇꯧꯔꯒ ꯉꯥꯡꯕꯗꯣ ꯍꯩꯅꯗꯕ ꯑꯗꯨꯒꯤꯅꯦꯕ ꯅꯨꯄꯤꯒꯨꯝꯗ ꯀꯣꯏꯁꯤꯟꯅꯕꯩꯗ ꯅꯠꯇꯦꯕ ꯃꯤꯅ BMW ꯊꯧꯍꯟꯕꯤꯒꯦ ꯃꯥꯔꯁꯤꯗꯤꯁ ꯀꯥꯔ ꯊꯧꯍꯟꯕꯤꯒꯦ ꯍꯥꯏ ꯅꯪ ꯌꯥꯗꯦ ꯇꯥꯇꯣꯟꯗꯗꯤ ꯊꯥꯔ ꯂꯩꯔꯛꯎꯕꯨ ꯍꯥꯏꯕꯣ ꯑꯗꯨꯔꯣ ꯑꯥꯏꯐꯣꯟ 15 ꯃꯌꯥꯝ ꯗꯥꯏꯔꯦꯛ ꯄꯩꯁꯥꯅ ꯌꯥꯔꯣꯏꯗꯣꯔꯤꯀꯣ ꯇꯥꯇꯣꯟꯒ ꯃꯥꯟꯅꯔꯣꯏ ꯇꯥꯇꯣꯟꯗꯤ ꯊꯥꯔ ꯂꯩꯔꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯥꯟꯗꯕꯩꯗ ꯅꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯋꯦ ꯈꯪꯗꯕꯩꯅꯤꯗ ꯑꯩꯅꯅꯦ ꯗꯥꯏꯔꯦꯛ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣꯗꯣ ꯀꯃꯦꯟꯗ ꯀꯃꯦꯟ ꯀꯌꯥꯅꯣꯝꯗꯣ ꯗꯥꯏꯔꯦꯛ ꯉꯥꯛꯇ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯇꯥꯇꯣꯟꯒꯤꯗꯨꯗꯀꯣ ꯑꯗ ꯑꯩꯅ ꯅꯝꯕꯔꯁꯦ ꯅꯥꯎꯕꯤꯗꯩ ꯂꯧꯔ ꯇꯧꯒꯅꯤ ꯑꯗꯨꯗꯤ ꯅꯝꯕꯔ ꯂꯧꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯐꯦꯠꯕꯨꯗꯤ ꯍꯥꯏꯔꯝꯕ ꯇꯧꯕꯅꯦ ꯑꯩ ꯚꯥꯕ ꯑꯣꯏꯍꯧꯗꯦꯕ ꯑꯩ ꯉꯁꯤ ꯇꯧꯒꯦꯕꯨꯗꯤ ꯈꯟꯗꯦꯗ ꯑꯗ ꯑꯩꯅ ꯉꯁꯤ ꯁꯨꯝ ꯇꯧꯅꯤꯡꯉꯛꯇꯅ ꯅꯝꯃꯛꯑꯕ ꯑꯗꯨꯝ ꯑꯩꯅ ꯈꯟꯕꯗ ꯑꯍꯥꯟꯕꯗꯗꯤ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯌꯥꯎꯔꯤꯕ ꯍꯥꯏꯕ ꯅꯤꯡꯕ ꯑꯉꯥꯡ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯔꯛꯏꯕꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯁꯨꯝ ꯅꯣꯏꯗꯣ ꯈꯥꯏ ꯃꯥꯟꯗꯂꯛꯑꯕ ꯑꯗꯩ ꯁꯥꯎꯒꯠꯂꯦ ꯑꯗꯣ ꯃꯤ ꯃꯁꯛ ꯊꯤꯕ ꯃꯤꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯎꯃꯤꯟꯅꯒꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯕ ꯑꯗꯨꯝ ꯃꯥꯏ ꯃꯥꯏ ꯆꯥꯅꯕ ꯒꯥꯔꯤꯗ ꯃꯇꯨꯡ ꯏꯟꯅ ꯄꯤ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯌꯥꯎꯍꯜꯂꯛꯑꯣ ꯈꯔ ꯀꯣ ꯅꯣꯏ ꯚꯤꯗꯤꯑꯣꯗꯣ ꯌꯥꯎꯁꯤ ꯅꯝꯁꯤ ꯑꯗꯨ ꯗꯥꯏꯔꯦꯛ ꯊꯝꯃꯒꯦ ꯑꯗꯣ ꯃꯌꯥꯝ ꯗꯥꯏꯔꯦꯛ ꯄ꯭ꯔꯦꯡ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯗꯥꯏꯔꯦꯛ ꯄ꯭ꯔꯦꯡ ꯇꯧꯋꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯑꯦ ꯁꯤꯗ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤꯕꯨꯁꯨ ꯅꯨꯡꯉꯥꯏ ꯈꯜꯂꯒ ꯌꯦꯡꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯂꯣꯟꯒ ꯁꯨꯗꯦꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯈꯟꯕꯤꯔꯒꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯅꯣꯛꯁꯦꯅ ꯉꯥꯛꯇꯪ ꯅꯣꯛꯁꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯉꯁꯤꯒꯤꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯣ ꯅꯨꯡꯉꯥꯏ ꯈꯜꯂꯒ ꯑꯗꯨꯝ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯒꯅꯤꯅꯗꯤ ꯈꯜꯂꯦꯕ ꯑꯩ ꯀꯣꯛꯆꯥꯛꯄꯤꯅꯦꯅ ꯁꯥꯔꯤꯁꯦ ꯀꯣꯛꯆꯥꯛꯄꯤ ꯄꯩꯁా ꯄꯥꯏꯕꯤ ꯕꯤꯜꯗꯤꯡ ꯃꯊꯣꯟ 5ꯗ ꯂꯩꯕꯤ ꯃꯥꯔꯁꯤꯗꯤꯁ ꯀꯥꯔ ꯂꯩꯕꯤ BMW ꯂꯩꯕꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯝꯇ ꯂꯩꯖꯗꯦꯀꯣ ꯚꯤꯗꯤꯑꯣꯒꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯔꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯈꯨꯠ ꯈꯛꯇꯪ ꯍꯥꯏ ꯂꯩꯔꯦ ꯆꯤꯒꯤꯔꯤꯂꯥ ꯕꯥꯏ ꯕꯥꯏ ꯑꯩ ꯀꯧꯔꯛꯎꯀꯣ